ngase yufong ki batuan tuan ba manipuri se phong sing amasum thoki ba thawdo wa thok sing digi maroi bi I pau sing khongo saraga manipur top channel gi mai ke digi myam na thamjagi an bada lenga ki employee sing gi pension scheme na kakpikre MLA sing ni na sanari public servant masel ni na manaba pension scheme sanahan ba sumi pensioner ama kumja english ngani ga manga gi January amagi batungda manipur lenga ki employee oirakhiba sing pension phangdabagi khudong saba lehen khidre adumapu lawmaker oina leiriba MLA singidi handakte MLA oiba tokraba singsu adum hausagi matawgumna pension scheme sanaduna leiri thabaktage patharaba employee singna makoigi lemhoriba punsi mate khara duda masa masagi service torambadugi matungina pension phangwa pamnai ayamba employee singna new restructure defined contribution pension scheme sanaba pamde masina amuk khaktada somla oina senjau fangjaragashu senfam singadu ningthina salaiba haitaba kangmudadi atuki mati kudong sada pamyoknai masin hal oiraba pensioner sing sarai henbagi phibam dal heli India government ki finance ministry na kumza english ngani ga ohungi December 10 gani to thokiba notification amagi matung ina sanaba hokiba anoba pension scheme asigi matung ina employee sing na makoigi salary amasum dearness allowance ki sada tara thigat halalaga maduga samana senfam government hapkadabani anawi scheme sigi matung ina nauna sanglakpa employee singda pension amasum GPF ki khudong saba phanglaroi adumoina mak employee sing aduna GPF kumna lauthokpa yaba account ama hangjage haibasigai India government na hawdokliba anoba pension scheme asi Manipur government ki finance department na kumja english ngani ga mari gi December 13 ga mathoida notification ama thoktuna kumja english ngani ga manga gi January amadigi sanaba honki numit asigi matungda sanglakpa employee singdadi hana satnaraba Manipur services pension rule 1977 family pension scheme general providence fund asi sanahan khitrabani suhairi Manipur government ki makara thabak toriba public servants singda ariba pension scheme sanahan khitrabasu public servants oina leiriba Manipur legislative assembly gi members singdadi sahi manga natraga na masidagi hantana MLA oiramba singna thada lupa lising hundra piri masigi sumataka sahi manga rigi hengalakpa sahi khudingda thada lupa lising mari hengana piri loina masa laikhidraba matungda su maki imung munungna makna phanglamba pension adugi sada khumfu family pension oina pigani ana layenggi matangda su Manipur government ki class 1 officer amana medical attendance rule gi makhada phangba khudong saba piri amaromda MLA amada thamada lupa lakh ani gi lising yankhai tolok baina piri loina sitting allowance oina nongmada Manipur manungda oiraga lupa lising ani aduga mapana oiraga na lupa lising manga piri masigi sumathakta thamada tolop lupa lising 13 ga sumnigi humdraga mari pigadaba computer assistant ani thada lupa lising 13 ga sumnigi humdraga mari pigadaba personal assistant ama lupa lising 13 ga sumnigi humdraga mari pigadaba PRO ama thada lupa lising 10 ga 3 ga samapan ga maudraga ni pan pigadaba driver ahuma masum thada lupa lising 10 ga ni thoi ga sani pan ga humdraga mari pigadaba pianamagi kudong saba piri purma sina MLA amada tolop ki mathakta thamada lupa lakh ani ga lising yang ga sumnigi 13 ga nipan kharch tawbagi kudong saba piri masigi sumathakta MLA amana financial year amagi manungda India gi manungda lupa lakh 3 faw koibi yabagi kudong saba piri MLA amana amasu makoi imung manungna Manipur gi mapanda analayeng satpada year travels ki kudong saba su piri MLA amada Assembly Secretary na thamada petrol liter lising amaga sani sulem na piri MLA amana lupa la kontra medical housing loan lobi khutung saba piri loan gi senfam adu makoina phangba toloptagi singat kadabani karigumba MLA natraga ex MLA du shirabadi singat pu wali senfam adu kokpi bigi wafam yauri makhata na makoina leiriba yum singadu furnish tawnabagi damak sayamada lupa lising kun su lobi hali aduga ising amasum maigi tax thinabagi damaga thamada lupa lising kun ga manga phiri thabaktige potharaba employee amana pauksi sida hai lawmaker singsu atai employee singumna public servant makoina employee singdagi hena khudong saba phangnabagi maram naite lawmaker oidraba matungda makoigina pension phangalaga employee singina pension phangandaba sumde sapmanaba miyengda yumpham oiraga thabaktage potharaba employee singisu mausagumna pension phangjaba yanaba lawmaker singna khanabagi matam yaure hansu pausna phongdorakli
Makasa tarak po na to papaw na Prime Minister una ba Minister na lusing ba Minister Mari Delhi da Thungkhre naw nung wasak lo ba Minister singi portfolio piba theng tharabay mapung farba Minister laira ba tungda Prime Minister Narendra Modi yaw na masak na ba BJP gi lusing ba si una ba nga si Minister na lusing ba Minister Mari Delhi da Thungkhre masina maram werga ngarang wasak lo ba Minister taruk ki portfolio piba khara theng tharabay Pauksi sina phangma pawn hai se Minister Nongthoma Beren Agriculture Minister TS Bisorjit Muhut Minister Y Khemsan amasung Works Minister Govidas Konthojam ngasi numijungba matungda New Delhi gi damu Imphal thadokre Pauksi na makhatana hai se Minister Nongthoma Beren jaw na Minister Mari gi Delhi khongsat asida Prime Minister Narendra Modi Union Home Minister Amit Shah BJP gi National President JP Nadda Defense Minister Rajnath Singh hana singbalu singba kya gu nagani Nongthoma Beren lusing ba ana walenga sina wasak hek lawraba matungdagi ngasi numit kungani pan suraba phawba center gi lusing ba singa du unaduna karsi call pikhidri Prime Minister Home Minister Defense Minister yauna BJP gi National President gi unaduna Manipur da BJP na lusing ba ana walenga amuhana lakhana na buhona ba center gi lusing ba singa lawkiba thawdang sing thagatpa phongdoramgani swari Se Minister N Beren na lusing balenga sina Mars kun nga mathoy da wasak lokraba matungdagi nga si phawba center gi lusing basik amukta unaduna wari watai sana ki balakidri Se Minister yauna Delhi da ladiba Minister singa sina Prime Minister Narendra Modi ga unanaba appointment phangdri bana karama matamda unagata ki haiba sapsana khangmangamdri loinana central leader sing unaraba matungda Delhi dagi halakada ba woibana Se Minister karama matamda Imphal da halakada gi haiba khangdana leidi maramasina Anauba Minister when a wasak low crabasina paigadaba portfolio do karama matamna yenthokada gi haiba sapsan haiba ngamdana lady swari panbayabadi tarani thoi suba Manipur Legislative Assembly the seat kuntraga niti fangkiba BJP na lusing duna NPF NPP ZDU KPA amasung independent MLA ani na sogatuna CM kiba N Beren na lusing lenga asida ahan ba tanga ki wena Minister yauna Minister tarug Mars kun nga mathoy wasak log duna makoy na paigadaba portfolio lawthoki madugi matung tarakpada ngarang numit kun ga taret ki manungda anaw Minister tarug amaga amu hana hapjinduna mapung phaw ministerial size du yohon khibane wasak log gi thorama du da permission na hangki buwang gi pokum da Minister na portfolio si athubu matam na gen tholagani hainadi phongdoram khibane Panmayabri TS Bisorjina Power Forest Environment and Climate Change Agriculture amasung Science and Technology Yumnam Khemsana Municipal Administration Housing and Urban Developments Mahut Rural Development and Panchayati Raj RDNPR amasung Education Department Paikre Minister Konthojam Govidas na Public Works Department amasung Youth Affairs and Sports Minister Nemsa Khibgena Textiles Commerce and Industries amasung Cooperations Minister Awangu New Mine Water Resource amasung Relief and Disaster Management Department pikrabani hanisu paus na palakli atopa pawmana bosem na khangalakli hauji sathariba high school living certificate exam asigi khutna ithokpu wang amasung pakhum yawba se jai khara Facebook WhatsApp amasung social media da saithora pa thengnare asiguma thawong asi matungda amu hana thokandana ba Board of Secondary Education Manipur bosem na khangalakli Bosem gi Secretary S Mangi Jauna Thatorakpa Serol Aman Hai Kun Ithoglaba Wang Amadi Pakhum Yauna Sejai Singasi Exam Numit Adugi Numidang Wair Matamda Sandorakpa Thengnaba Maramna Tungna Pamdaba Thakdok Kaya Maram Tholangnabagi Masa Oirakpa Yai Waphamasi Bosemna Yamna Lumna Lawbu Loinana Siguma Thakdosi Amuhana Thawandana Buhana Biyu Kariguma Matungna Amuhana Tholangnabadi Bosem gi Mekaidi Manipur Police ki Cybercrime Branch to complaint Organi amasung examination center singa tariba SO OC invigilator singna exam thaba changlakpa mairoi singa du admit card compass khaktama pusin hangadabani loinana makhalamatagi smart watch sing pusil haloidabani haiden supausna phongdorakli atopa pawmana mo DC gi yathang thawainadre mari leinaba singsu miyeng sangdre Deputy Commissioner Imphal West na Rims Road ki Nagamapal Junction dagi Rims Junction Phawgi manungda leiriba lambi amasung Kantin lambi gi Uripo Junction dagi Rims Junction Phawgi lambi Nagyeta Gari khampa yaroi hen athingba thamkrabasu DC gi order adu kanamatana thawsabidre yathang adu bu yengsinanaba leiriba traffic policing su hana yengsindabagi mamitari Aikhoigi Paumina Rims Road satuna hakthingna yengluba matamda Rims Road ki saru kharada traffic police ki telephone number iba no parking zone haina thaba stand kya thamnama thenakhi stand aduda
khamlamba gari adu claim tawgani loinana fine thiangani haina mek singniri kumja english ngani ga kunga mathugi September 13 Deputy Commissioner Imphal West na kuyek piduna thokiba order amagi matungina Rims Road amasung Canteen Road lambi gi nakyet gari sing khamjinba sina hospital gi ambulance sing doctor gi gari sing anaba party sing amasum atai emergency service ta thabak toba miyoi sina sathok ta sin tawba lambi silhanaba gi maram oheli masina miyam gi punchi kannaba tanglaba matambu aremba manghale order du da pallibu wafam singi manungda hairiba lambi ani si 24/7 subna Rims Sizo Hospitals and Research Institutes Langwol View Charitables Clinic and Maternity Home amasum Suba Hospital and Assistance Representative Center Sky Hospitals amasum Research Institutes Imphal Hospital and Research Institute na singba ana laying sangkayagi emergency service ng sijinaribini maram sina makataba order ma thoktriba phawa September 15 dagi hauduna Rims Road ki awang thangba nakal khaktabak amasum Canteen Road ki oina nuksup thamgu maikei khaktabak gari khamgadabani lambi singasi saruk khara natragana pulap oina thinglaga thoram pangthokpa yaroi han supan khibani haidi atopa paw madana layengbada sangba sel lenga na putholaggani yaithibi lakol da Manipur lenga na hana lakshingraba lamgi demarcation tawnaba lakpada soragi miyamna horakpadagi sokhraba IRB personnel gi layengbada sangba sel lenga na putholaggani haina minister en berena thajaba pikre thaudo aduda mitte sokpadagi layengduna leidiba nipan suba IRB gi personnel khosnam Deepak se kuntraga mathogi yumda CM samu satuna asokpa personnel aduga unaduna wari sanabda wafam se minister na phungdoram khibani lamda masigi law amasum order thengnabda security personnel singi thaudang thagalam ki sohairi atopa yamna lebak thiba pawmana jiri lambi gi ke sinamda Chingdagi Ningkhairakpada Gari da nanmada uhum sokle National Highway kuntraga tare Nepal jiribam lambi gi Kaithel Manbi Police Station gi manungsanba ke sinamda Chingdagi Nungjao Ningkhairakpada lambi da lakpa cruiser jeep amada tasinbada miyoi ahum sokle lambi fauna vangamdana leide haidi thawdok thopamdagi phangba pauna ngasi numidong wairam pung 3:40 taba matamna lebak thiba thawdok thokibani Laibak thiraba thawdo adu sokhiba singi manungda hairangoi thongdagi sarangthem langlen seikungani thoi amasum sagolban maino lairaktagi khetremeyum Anita sayang khai kawi atopa miyoiduna gari adugi driver ne hari laibak thiraba thawdo adugi matangna paw sin hai Imphal dagi cultural troupe amangarang silsada Raslila utluraba matungna ngasi silsar dagi Imphal tamna halakhibane tuan ba cruiser ani reserve taro gari amamamna miyoi tara rom tonglagi Imphal tamna halakpagi lambida kudong thibadu nangkhibani gari ani du tungtha mangtha thauraga lakpa matamda ahanba gari ama thongdok thokliba mafam adu lan thokhraba matungda matung thangna lakpa gari aduna mafam adu yokshilakpa matamda khangaudana singthaktagi sauraba Nungjao kya Ningkhairakpaduna cruiser jeep adu thomjinki laibak phabdagi gari adugi maningthang masarukta thomjinbagi gari adu singlomda laisinki hari thawdo aduda nungna thomjilakpa nakala maromda tongba miyoi ani adu sokibani loinana gari aduda tongba miyoi ataisu haksangna khara aso open yauki hari thawdo aduda aso open nangkhra sing adu Imphal tamna makhataba layeng sathanaba Pukkhr so hari Tentakna to paw mana mayam headlines oina thamjaramge Delhi da Hanuman Jayanti khongsata hingsa thokre miyoi taraga mari fakhre thijinanaba tim tara semkhre Hanuman pokpa tharam gi khongsata madangarang Delhi gi Jahangipuri area ra khanglo masil ani ki marakta nungna thana dun hingsa thokre nungna thana ba masum khothokna kiba duda police personnel nipanam sumisam ama yawnam mi mapan sokre haina police ki pawna hairi soklaba singa dugi manungna Delhi police sub inspector Medalan Minasu yauki maki makuta nungmaina panmadagi sokibane adubu maki phibam phana leiri haina police na haki numai kap khiba miyoi aduni haiba ashram ko miyoi adusu pharaba singi manungdi yauri amasu mangondagi countryman pistol ama phangkhre Hanuman pokpa numai thauramda thokibi hingsa aduga mari leinana police na miyoi taraga mari fakhre CCTV footage amasum social media ra thadokna rakhiba video sing sijinaraduna hingsa da yawbani singnaba miyoi kya ama hiena masak khangle amasum makoibu phana thabak lakholi haina police likhun sing haki irang tobo mi hana phonaba amasum am ek mari lenaba tuan ma section singi makha case ma police na lokakhre amatum wathok adu thigana bagi dama crime branch amasum special cell gi officer singi team tara semkhre so haina su paw oxna phungdorakli
FIR adugi matungina khongset aduna moks ama lakpa lanthorakpa matamda police na pharabasingdugi manungda ama oiriba answer kauba miye amana khongset aduda saruk yaribasing aduga mari ama yetna phorki mari yetna bada thuna kankhalaki amasung khongset ta saruk yaribasing aduga atopa nakal adugagi marakta amaga nungna thana phorki mafamdugi miye Nurjahan kauba miye amana phongdorakpa matam aduda Hindu lainingi khongset amada khulai sing pai bisi masina ahan bani hai khena paus na palakli makhasa tharak poina to papa man April 15 World Heritage Day Manipur gi historical monuments amasum saising mipum tingna khangan pham thoktabra sei khudingi leptana pangthorak pagum salibe sei sigisu International Day for Monuments and Sites Hairagasu Khangnaba World Heritage Day gi numit hayeng malem gi lebak sinba tuna pangthoknabagum Manipur gisu Manipur Ancient and Historical Monuments and Archaeological Sites and Remains Act 1976 ki matungina tungan ba district singda lairiba apunba historical monuments archaeological site humfugo humdoi gi damak pangthokpam thoktabra numit asigi thoram Manipur lengan amasum lanai miyoi sing amasum miyam gi lup singna mapung phara pangthokpam thoktabra habigi wahang lakle Wang si say karagi mamang di hauraduna song thurak labani adubunga si pawba da mari lainab authority natraga miyam natragana miyam gi lup amatana wang si ki pawkhom pibaga loinana numit asi wantuk lehengadaba thauram sing pangthoknabagi phibam de apen ba oidri hena pawsna su makhatana phongdorakli makha satrak poina masum losilak poina to paw krana Assam nakan manong amasum akha around sian ki ba masing taraga mari sukre Haukiba numit kharane sida Assamna sukiba akan manong amadi akha around maram oiraga hauzik fawbada sahi noriba angang ni yauna punami taraga mari sikre Assam State Disaster Management Authority na phongdorakli Assam State Disaster Management Authority ki report matungina Assam ki tongan ba district sing na haukiba sagol sunumitagi akha around yaw akan manong suba horkibane masina maram oiraga state asigi tongan mafam singda lupa lakya gi oigada post sing mga takan kriya madi yum kya mga takan kibana mara moiraga miyoi kya laifam laitabe gi school amadi community hall sing khuda ki oina sangjapum lauduna lainari sagol se numit su ki ba kha araw yaw bunong na mara moiraga numit adumakta Assam gi Golpara district miyoi akum sian ki amasum numit asimakta da braja tarakpuri gi thongdok amada masai se taragama khata ngairiba nupa masa masu sikhi Atopa district sing Tinsukia da miyoi ahum Dibrugarh ama aduga Vakhia da miyoi ni sian ki haukiba irai numitana Dibrugarh district khakta da miyoi mari sian ki madugi manung da masagi se taraga ni thoi khakta ngairiba anga ama yauri amarom na akha araw yawba akan manung lei nungsit asina maram oiraga hauzik pawba punna yum taraga ni thoi mapung fan ama ta thonkhre kharamana yum gi mathak thangba saruk sing humdokre masina maram oiraga lepham leitabadagi khudaki oina manak nakpada leiba school sing amadi community hall sing sangjapam lauduna lainari Assam State Disaster Management Authority na makatan akan manung nungsit asi makatan na sutrakpu yabi oitokpa leibana miyamna yamna section ba mathokta hena sa phongdokhi losilakpo ina to papaw khrana nopi ukil ama building digi song tharaga sijakre numaiju numiki angan bada Hyderabad na oidibi nopi ukil ama apartment building ama digi song thaduna suicide tokre hena police na phongdorakli Masagi say kun humdoi shuraba Shibani kaubi ukil nupi adu Cyberabad Police Commissioner ki Sandangarh Police Station kon ba defense employees singi colony da leiba Lakshmi Bihar Phase 1 gi building amage mari super floor gi makara song tharaga sijakibani police ki matungina yum gi oeba problem singa duna mara moidun nupi adu suicide tokibani amasum preliminary investigation da Shibani masumaki mapureba Arjun issue khara gi matang na thangjanum ta khana saina ki haibiji khamgam ki laikhidrabu okil nupi adugi mapureba Arjun police ta surrender tokibaga loinana mapu police na wangpong sathaki Shibane amasum Arjun sai marirongi mamangda luhong ki amasum makoi sai anigi masano pa amalaire amasum circle inspector ready gi matungina Shibani na maki manaw nupi gi yumda maki mama amadi imungi atay miyoi singa laiminaringay da mak building adugi mari suba floor gi song thakibani hainasu paus na phongdorakli Makasa tharakpo oina masum loisilakpo oina atopa paw khrana 5G spectrum gi trial Manipur athuba matamda haugadori 5G technology natragana 5th generations spectrum trial Department of Telecommunication Telephone Service Proprietor sing the approval hek pibaga thubada trial horagani hari
Manipur internet connectivity ase angakpa mawang amani Manipur asi yumthangnariba leibak-sing haibadi Cambodia, Laos, Myanmar amasung atopa leibak-singga business ki yenglaga information technology hub ama sema pami haina official source amana haidi JCG May Third Department of Telecommunication ki maikedi 5G technology asi sizinaba amasung application ki damakta trial sathanaba telecom service provider singna ayaba pikhrabani telecom service provider sing asida Bharat ki Airtel Limited, Reliance Jio, Infocom Limited, Vodafone Idea Limited amasung MTNL yauri hariba telecom service provider sing asina original equipments manufacturers OEM amasung Ericsson, Nokia, Samsung amasung si donten singba technology provider sing asiga tied up tabusu laikre haina pau sina makhatara phongdorakli memna tentak na thamjaramge amaromdana interstate bus termination Imphal Mapupandra yengsin bina balaitre Imphal East District ki Khumma Lampakta leibe interstate bus terminus Mapupandaba amasum yengsin bina balaitraba mafam oire mafam asida bus singi lamthapam amasum lamthungpham oiramba tokre bus singi satok chasingi maruiba mafam ama oina state sarkarna sakhiba interstate bus termination asi matam sana sarkarna semjin bidabana housing bus amata ningthina khama yadaba phibamda leibadagi bus complex manungda sangdana leiri nong khajitang tabaga complex manungda leiriba Pukkhr gumlaba komjao kya ising tungsinduna masum napi kya haujinduna leiri ising tungsinduna leiba komjao kya sina maram oiduna bus sing khampam leitaba amasum bus kariguma khamjiluragasu gari saka puthaba amasum gari gi spring take pagi phibamda leibadagi Manipur gi mapalamda satkedaba bus sing amata termination asigi manungda gari khamdre Imphal Dimapur Guwahati satkedaba passenger bus singsu Khumma Lampak ki interstate bus termination da hana khamlamba adugi mahutta hauju North EOC gi Kekrupat paring amasu Imphal hotel gi mamangda pareng sana numit khudingi ayukta khamli Dimapur amasum Guwahati degi Imphal da thadorakpa gari singsu hariba lambi paring asida oina khamduna passenger amasum posai sing thadabagi thabak tawri masina amuk ke hena lambi da traffic jam to onabagi chaurba maram amasu ohali state asigi district headquarter kayada service toriba passenger bus amasum gari kya gi lamthapam amasum lamthungpham oiriba interstate bus termination Imphal asi hauzik passenger bus ka mari lenaba thaba amata tawdana kang kathangum tadun leiri haina supau sta phongdorakli atopa paw madana Manipur BJP na NPP ga mari tanakhraba matung Meghalaya gi mikhal da susat minaroi dawri Manipur da handak pangthokiba 12 suba Manipur Legislative Assembly mikhal da NPP ga mari tanakhraba matung English ngani ga kun go humdoi gi Meghalaya da pangthokadariba Assembly mikhal asida su BJP na NPP ga Post-Poll Alliance tawnaba phirep lawkhre adumapu NPP gi oina Manipur Chief Minister N Berena lusingba coalition government asida party asina amuk halakhigani haibiga asadudi thadokpa leitri Meghalaya da haujuk sarkar paminariba BJP amasum atopa alliance singna mathang tamda Kornat ke sangmana lusinglaga sarkar seminanaba haibisida aruba phibam amade mayunagadori English singaniga taragani pan Meghalaya gi Chief Minister Kornat ke sangma amasum North East Democratic Alliance ki lusingba Himanta Biswa Sharma ga loinana Meghalaya Democratic Alliance government ama thamnanaba blueprint fawba tharang tokhi adubo BJP gi central leader singna NPP na North East control tonaba honariba thawong asida yaningdaba kaya su leidi haina senior BJP lusingba amana phongdokhi masina maram moiraga BJP gi central leader singna North East ta puna satminaningdaba gi phibamda leidi masigi maru oiba issue singi manungda regional party singna scam amasum corruption kaya da sinabigi thawdok singchu leidi Meghalaya da NPP na lusingba government asina power sector da asoiba kaya leibidana tana mining amasum transportation ga mari leinana high court na intervenes tawba kya su leidi wathok sing asiga mari leinana Meghalaya government gi AL head cabinet gi drop tawba lekhre English singani ga kun go humdoi da Meghalaya da pangthokadaba mikhal asida Kornat ke sangma ma ki tura assembly constitution da mikhal thengnabada yamna aruba phibam ama mayoknagadori state adur NPP ga yanadaba kaya leibana maram oiraga BJP na party asiga pre-polls alliance tawroi post-poll alliance ki matangdasu BJP na satminadabagi phibamda leiri hairi hainasu pausna makhatana phongdor
लोइसिलक्पोइना अतोप पाउसी मदना सुमना रिपोर्ट तौरी चीफ मिनिस्टर अमसु मिनिस्टर सिंह दिल्ली दा पाइसिनखिबा पर्फुलो गिरा करिगिनो हंदक पांगथोखिबा 12 सुब मणिपुर लेजिस्लेटिव असेंबली मिखल गी रिजल्ट लाउथोरकपदा ममांगी चुंगसिनबा लेंगाक्सी लुसिंगलक्किबा बीजेपी ना आपनबसिर हुमफुगी मनुंग कुंथ्राग निथि फंगतन मेजॉरिटी कमान तौख्रबसु पार्टी असिगी लेजिस्लेचर विंग गी लीडर खनबद नुमित 12 संखिबदा नतना मार्च 19 इंग्लिश सिंगनिगा 19 चीफ मिनिस्टर एन बेरेन लुसिंग लेंगा वासक लौख्रबा मतुंग नुमित 13 कानरगा ngarang awat minister teruk hapsinduna mapung phana sautokan ma fawda matam sangna changrabasu hauju fawda mana mani nairaktrigai gi sairakta ngarang anoba minister teruk wasak lowduna hapsin khiba numit maktada ahanba tangkakta wasak lowbada makok thongna yawkiba power minister thungam bisurjit works minister gobidas kothojam delhi da paisin khiba karigino haibu wafam political circle khada hangnarakli wang sigi sapsaw pakum phangdringai gi serakta ngasisu anobo BJP gi anisuba lengak singlu singlagdi minister en beren jauna minister sing education minister yumnam khemsan su delhi gi dam imphal tha tokrari chief minister yauna mak ki council of ministry gi maroiba minister sing mathang delhi da paisina kriba singarang rasbon gi darbar hall anobo minister tar wasak loduna hapsilaba patu chief minister na paumi sing da ngarang hapsin ki ba anobo minister sing na pugada ba popular sing nong manini gi manungda soidana lautholagani hairam ki ba aduga mari leinana makhoi da ngarang phawbada yen thokhidriba popular sing digi karam minister da kari karamba popular sing pi gidagi haibudagi matang na laikhai ta thoknaba chatkibu oiramgadra natragana ngarang anobo lenga asigi anirak subu oina awat minister sing mapung phan hapsin ki baduda handak su amukhana khusamnana satminariba naga people's friends NPF da sunatagi MLA manga khaktamak leirabasu ministerial board ani suna pisin ki adugi matangda BJP MLA singi manungdagi complaint tawnarapa yawbra habi wofam su songthorakli loinana mamangi 13 suba mikhal su BJP gi MLA pumseng konseng oina karakhiba natana handaki 12 suba mikhal su BJP oina adumak karakhiba MLA kharadana ministerial board PD habi gi akan ba penda wofam sing phongdoknarapa yawrabra habi su political circles singda hangnarapa wofam oidi masigi matata mamangi 13 suba mikhal matungda linkhiba BJP na lusing belenga adubu sahi mangagi tama pung fara san hanana bhona bada congress tagi BJP ta sungsilaglaba matung disqualification case mayuk narabasu MLA oibadagi resign phawba tawraga BJP gi ticket amuk hana by election mikhal thengaduna party sigi MLA oibadana tana handaksu BJP gi MLA oina karakhiba thobal district gi MLA amabu handaksu amuk hana minister ohendi haibigi wafamsu songthoraklabra hanasu hangnarakli adumaina mak thulaklibu wang singa sigi chap chaba pakum hausumaki oinadi officials oina phangmangam khidre dubu ngarang anoba minister tar wasakpada yawkiba kungamari nambul a sidigi karakhiba BJP gi MLA TS Basanta Kumar gi apokpa hanagi union state minister thonaujum sawbusu ngasi delhi gi damak imphal thadokre hari ngarang dagi ngasi fawbra minister yawna minister singa masu party gi lusingba khara sanction khiribase supnatagi perfileo khaktagi oigedra natragan atai maram leibra haibiduri khangmangamdri haidi dumya puna update ngamina si hauji koina di matang se lusinjarage pathok sagi bro soiki bulan ki bi yaws myam ngak pigani and thank you